Russia amasung Ukraine gi crisis hojiksu loiba naidri nongma gi adumak henjilakli. International news amasung geopolitics ki oiba anauba update amada mayam pumnamakku taramna oksari hojik leiriba crisis asigi matangda kari anauba update sing leibage haibadu punaming tapinasi. Ihan hanbada US ki official amasung Russia gi official Geneva da meeting amada wari watai sanakiba aduda leiriba crisis asigi solution amata porakpa ngamkidre. Masigi matungda hojik asi hana leiramliba fibam adudagi henjinba oina tawre. Hojik asi Biden government na Ukraine da America gi citizensing tourist oina Ukraine da koiba chatliba myoising chattanaba haiduna fongdokre. Masiga loina hanadagi Ukraine da leiriba US citizensing maraibakta halaknaba kaukre. Masida sunattana Ukraine da thabak tawtuna leiriba US government gi diplomats sing maraibakta halaknaba haiduna fongdokre. US ki maikaidagidi Russia na Ukraine invade tawba haibasi suksoi thoklagadabani haiduna adumak fongdokli. Masina mangda thamduna US government na Ukraine gi leiriba army singna sijinnanaba kusu khulai sing tharakre. Ihan hanba face Ukraine da tunglakre. Nakal amaromda Ukraine ga border oiriba area singda Russia gi troops amasung kusu khulai sing hojiksu handokpa leitri. Masiga loinana Belarus hairiba Russia ga yamna mari naknaba country Ukraine ga su boundary oiriba country asida military exercise pangthokani haiduna Russia gi army sing amasung Belarus army sing punduna leiribani. Masida su US gi maikaidagi Russia dagi lakliba troops sing asi military exercise pangthoknabagi damakta mathau taba troop dagi sang yamna heli masi suksoi soidana Russia gi karigumba lalong ama oiramgani haiduna adumak fongdoklibani. Vladimir Putin asi mahakna power da hek lakpadagi hana Soviet Union gi saruk oina leiramba country sing asi amuk hana revive tawnabagi damakta yamna kana aduma honaduna lakiba leader amakhakni. Aduga mamangdasu Ukraine gi autonomous jaga ama oiba Crimea asi irailaina Russia na capture tawkhiba asina miyamna handaki matang asidasu ngamgani haibaduki akiba adu adumak leinaribani. Hojik asi US troop 8500 romdi high alert ta karigumba Ukraine invade tawrokpa taragadi makoigi protection gi damakta thamli haiduna Pentagon gi maikaidagi fungdokpasu adumak leiri. Adubu US President Biden na karigumba Ukraine invade tawba taragadi sanction tawba yai haiba wafamsing asi adumak fungdokpasina maram oiduna karigumba Russia na invade tawrokpa matamda Ukraine gi damakta lepkani haibadu miyamna chingnaba adumak leiribani. Aduga expert kaya amanasu US na makoigi troops Ukraine gi ground makta direct thaduna Russia ga mayoknaduna lanthengna hanba asidi kaidawnungda oiroi haiba wafamsingsu adumak fongdoknaribani. Aduga NATO gi member oiriba country sing asigi manungda yamna maru oiba country amasu oiriba Germany gi maikaidagi Ukraine gi damakta makoina kusukhulai natraga troop amata mateng pangloi adugi mahutta makoina medical gi oiba pangba yaba matengdu oina pangni haiba wafamsu phongdorakpa hojik adumak uri. Aduga India gi oinasu hojik asi Ukraine da thabak tawduna leiriba miyoising natragana laik tamduna leiriba India gi mahiroising makoi pumnamasing asi mafam aduda leiriba Indian embassy singda pau faunaduna makoigi details sing pikhatnaba form menabagi damakta fongdokpa leikre. Masini hojik Russia amasung Ukraine gi leiriba condition asi masigoinadi mata asida losinjarage.